Lakhipur online na puthokjaba August ki tang 16 thangje numit ki Khomjinba Pao tabirasi. Ahanbada maruoipa pao. Maraibag ningmagi ningsing thoromga loinana ngasi Thangal General gi mapung phaba mitam ama Kasar gi Fulartol bypass point ta maikum hangdoklagani. Malim gi apunba maitai lining loop ki hojai gi thomi singna loop ki masaloisang ama hangdokre. Miyamna matam sana lengthok piraktuna Independence Day ki thorom mapung phansi haina Jiribam gi DC na appeal tawrakli amasung Jiribam gi Borobekra subdivision da leba Borobekra Higher Secondary School gi farewell gi thorom pangthokre. Hojik mapung ipa pau tabirasi. Maraibag ningbagi ningsing thoromga loinana ngasi Thangal General gi mapung phaba mitam ama Kasar gi Fulartol bypass ta maikum hangdoklagani. Maraibag ningbagi ningsing thoromga loinana August ki 16 da Thangal General gi mapung phaba mitam ama ngasi Kasar gi Fulartol bypass point ta maikum hangdoklagani. Ing kumja lising amaga chanipan maripu 13 gi August ki 16 da Ingres ki mayukta lan hauki haibagi maral da yumpham oiraga Imphal gi phaidabung da miyam mamang da ngakta thori kongoi huktuna Maraibag majati gi damak thawaina pontha pikraba Jubaraj Beach Tikendrajit kaloinana Thangal General gi chahi chamaga 138 suba Maraibag ningbagi ningsing thoram leibaki ate mafam singda pangthokpakum Thangal General Statue Installation Coordination Committee Lakhipurna ngasi Kasar gi Fulartol da nongmagi oiba thoram parenga loinana pangthoknana ba sem sari numit asigi thoram parengi manung channa ayuki pung 8 makhai taba matamda Thangal General gi mapung phaba mitam ama Lakhipur Fulartol bypass point ta lamdam asigi kai khumnajariba MLA Sri Kausik Raina haunabi matungina maikhum hangdok pigani ningsing bayai mitam asi miyam gi damakta MLA Sri Kausik Raina katpani ayuk pung 10 makhai taba matamda Lakhipur block ki community hall da miyam gi mifam pangthoktuna thoram makha chathagani amadi lamdam asigi saknairaba sangsthan kaya gi mute sing saruk yagani loinana cultural program amasung numidang wairam pung 3 taba matamda Kala Academy Lakhipur Kunogi nupi member singna Bir Tikendrajit drama su utkatauri ningsing thoram asida mahiroi sing oja sing amadi mipum kudingmakna saruk yabiranaba Thangal General Statue Installation Coordination Committee Lakhipur ki convener Maibam Manidhonna thadorakpa cherol amada phongdoragli. Thawan thagi ngarang irai numita oja khumal chawba maitai gi lamjing makhada malem gi apunba maitai lining loop ki masa loisang ama oiriba kanglaipa ki president Janam Nabachandra maitai amasung secretary aduga atei loop ki thomi singa loinana chakhot lamdang gi baramda khanani nakre amasung malem gi apunba maitai lining loop ki masa loisang ama oiriba hojai gi thomi singna sinlangduna ngarang loop ki masa loisang ama nauna hangdokre. Kasar Bibir Gram gi Radha Madhop Mandopta thabaktagi pothakraba Sonai Jubuti Singha Manipuri ME School gi oja makok Khirmohon Misra na mifam mapoiduna pangthokki batharom amada K Karuna Murti Misra na iba SSLC examination capsule haina mingthonba angka gi tengbang larikama August ki tang 12 da mifam mapuna maikhom hangdokre lising aniga 15 dagi lising aniga 19 phawbagi SSLC examination amadi compartmental gi wahang paukhum yauraba tengmang lairik asi online natraga offline gi kuthangda phangnabagi damak screen da uliba number asida pau phonana bahairi khanganjaba ma Lakhipur Khuman Ward number 10 gi mayamna Milan haina sukhangnaba Thiam Joychandra haukiba August ki tang mari sagolsen nimitagi yumdagi thokhibadagi hanjilaktre thokiba matamda khagi machugi half pen ama aduga napu machugi genji ama litkhi asangba machugi phi matek ama suloinakhi masagi chahi 18 rom sure mahak Thiam Rajkumar Singha amasung Thiam Ongbi Promila Devi gi machanupani
Kanagumana miyoi asibu thengnarabadi mobile number 8399044828 natraga 7002170357 number asida pau pibirak namba hairi khangan jaba loijare. Bharat na ningtama phangba chahi 73 surakpaga loinana Jiribam district tasu Azadi ka Amrit Mahotsav ki sarukama oina हर घर तिरंगा की कैंपेन चथरी हाइना जिरीबाम की डेप्यूटी कमिश्नर W मालिमगान चेंगलेना फोंदोरगले हिरम असिगी मतंग द महाकना मखाताना हाई गवर्नमेंट प्राइवेट स्कूल अमदी युम-युमदा भारत की जाति की फिराल पहन बिगदबनी हाइरदुना फिराल पहनबा मतमदा इंडिया की फ्लैग कोड ngaktuna chatpiu haina mahakna makhata khe Jiribam district की ओइना 63 सुबा इंडिपेंडेंस डे की थौरम जिरीबाम हायर सेकेंडरी स्कूल की प्लेग्राउंड दा पांगथोकनी मिपुम खुदिंगमकना मतम चाना लेंथोक पिरक्तुना इंडिपेंडेंस डे सेलिब्रेशन असिबो सरुक याबिउ अमदी मपुंग फांसी हाइना अपील तौरकले तिरंगा असि इंडिया की मफम खुदिंगमकता तौबगुमना मणिपुर जिरीबाम डिस्ट्रिक्ट से पांगथोकले गवर्नमेंट प्राइवेट इंस्टीट्यूशन अमदी युम-युमदा इंडिया की फिरान असिबो पाहिनबिगनी अदुगा फिरान पाहिनबिबा पतमदा इंडिया की फ्लैग कोड को ngakna chapigani Jiribam district ta Independence Day asi Jiribam Higher Secondary School ground da pangthokani mibum khudingmakna matam chana lengthok piraktuna akoigi Independence Day celebration asibu saruk yabiu amadi mapung phansi. Excellent coaching for Navodaya Vidyalaya and Sainik schools for class 6 English Manipuri medium by a group of experienced teachers with experience of 10 years. For further information, please contact mobile number 7005440390 or 6000396742. Jiribam की बोरोबेकरा सब डिवीजन दा लेपा बोरोबेकरा हायर सेकेंडरी स्कूल की प्रिंसिपल जी मंगलेम शर्मा ग्रेजुएट टीचर अजय बोस अमदी सुभना चौधरी की फेयरवेल थौरम स्कूल की टीचिंग नन टीचिंग स्टाफ अमदी महिरोई सिंगना सेंदुना पांगथोखरे थबक्तगी पथारब ओजा सिंगदा अचंब खुदोल पीदुना इकाई खुमनकी अरोइबदा मरुओइबा पाव अमुखन्ना मरैबाग निंगमगी निंगसिंग थौरमगा लोइनाना ngasi थंगाल जनरल की मपुंग फाबा मितम अमा कासार की फुलरतोल बाईपास पॉइंट माइकुम हांगदोगलगने मालेम की अपुनब मैतै लाइनिंग लुप की हजाई की थौमी सिंगना लुप की मसालोइसंग अमा हांगदोखरे मियामना मतम चाना लेंथोक पिरक्तुना इंडिपेंडेंस डे की थौरम मपुंग फानसे हाइना जिरीबाम की डीसी ना अपील तौरकले अमसुंग जिरीबाम की बोरोबेकरा सब डिवीजन दा लेबा बोरोबेकरा हायर सेकेंडरी स्कूल की फेयरवेल की थौरम पांगथोखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare.